ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯅꯤꯄꯥꯟ 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2024 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃ ꯁꯪꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ ꯁꯩꯔꯦꯡ 5ꯈꯛ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯁꯨꯄꯔ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯖꯥ ꯇꯥꯎꯔꯦꯝ ꯁꯥꯝꯀꯤꯁꯣꯔꯒꯤ ꯁꯩꯔꯦꯡ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2022ꯒꯤ ꯅꯣꯕꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞꯀꯤ 70 ꯁꯨꯕ ꯄꯣꯔꯝ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯃꯤꯐꯝꯂꯦꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕ ꯑꯣꯖꯥ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯔꯛꯇ ꯂꯩꯕ ꯇꯥꯕꯅꯤ ꯃꯤ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯑꯍꯟ ꯌꯥꯊꯪ ꯏꯟꯕ ꯇꯥꯕꯅꯤ ꯃꯤ ꯃꯆꯥ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯃꯆꯥ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯤ ꯑꯆꯧꯕ ꯑꯣꯏꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯕ ꯇꯥꯕꯅꯤ ꯃꯤꯒ ꯇꯤꯟꯅꯕꯗꯤ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯕ ꯇꯥꯕꯅꯤ ꯃꯤꯅ ꯅꯨꯡꯁꯤꯕꯗꯤ ꯑꯐꯕ ꯊꯕꯛ ꯁꯨꯕ ꯇꯥꯕꯅꯤ ꯃꯤꯌꯥꯝꯅ ꯆꯥꯟꯕꯗꯤ ꯂꯩꯉꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯤꯍꯤꯡꯆꯥ ꯑꯣꯏꯕꯗꯤ ꯂꯥꯏꯅ ꯐꯥꯎꯕ ꯇꯥꯊꯤꯕ ꯇꯥꯕꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯅ ꯇꯤꯟꯅꯕ ꯇꯥꯕꯅꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯅꯤꯡꯂꯕꯗꯤ ꯄꯊꯥꯞ ꯆꯨꯝꯅ ꯂꯥꯏꯅꯤꯡꯕ ꯇꯥꯕꯅꯤ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 70 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯆꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯂꯩꯃꯇꯣꯡꯕꯤꯒꯤ ꯁꯩꯔꯦꯡ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯆꯛꯄ꯭ꯔꯝ ꯅꯤꯡꯉꯣꯜ ꯂꯩꯃꯇꯣꯡꯕꯤ ꯃꯁꯥꯃꯛ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯇꯥꯡꯅ ꯐꯪꯂꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯂꯦ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕ ꯊꯝꯕ ꯏꯔꯩ ꯃꯔꯛꯁꯤꯗ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯇꯥꯂꯣꯏꯁꯨ ꯅꯨꯄꯤꯅꯤ ꯏꯆꯦꯁꯨ ꯅꯨꯄꯤꯅꯤ ꯏꯆꯟꯁꯨ ꯅꯨꯄꯤꯅꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤꯒꯤ ꯃꯥꯡꯍꯜꯂꯤ ꯇꯨꯡꯗ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕꯤ ꯑꯄꯣꯝꯕ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯀꯔꯤꯒꯤ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯃꯀꯥ ꯐꯟꯅ ꯁꯥꯠꯆꯒꯗꯕ ꯂꯩꯔꯥꯡꯁꯤꯡ
ꯊꯧꯗꯣꯛ ꯀꯌꯥꯅ ꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯅꯨꯄꯤ ꯀꯌꯥ ꯊꯥꯗꯣꯛꯂꯁꯤ ꯃꯍꯤꯛ ꯆꯦꯜꯂꯕ ꯋꯥꯈꯜꯂꯣꯟ ꯊꯣꯛꯍꯜꯂꯔꯣꯏꯁꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡ ꯍꯥꯞꯂꯁꯤ ꯊꯧꯅꯥ ꯅꯨꯄꯤꯕꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯃꯤꯀꯞ ꯊꯣꯛꯂꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯇꯝꯁꯤꯒꯤ ꯐꯠꯇꯕ ꯏꯔꯩꯕꯨ ꯃꯨꯊꯠꯇꯨꯅ ꯌꯣꯛꯈꯠꯂꯁꯤ ꯅꯨꯄꯤꯕꯨ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 63ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯣꯖꯥ ꯆꯥꯡꯒꯝꯃꯌꯨꯝ ꯃꯣꯍꯟ ꯁꯤꯡꯍꯣꯒꯤ ꯁꯩꯔꯦꯡ ꯃꯣꯃꯣꯟ ꯅꯣꯛꯍꯜꯂꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯣꯖꯥ ꯆꯥꯡꯒꯝꯃꯌꯨꯝ ꯃꯣꯍꯟ ꯁꯤꯡꯍꯣ ꯂꯈꯤꯄꯨꯔ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯒꯦꯔꯕꯣꯟ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗ ꯏꯪ ꯀꯨꯝꯖꯥ 1800ꯒ ꯌꯥꯡꯈꯩ ꯍꯨꯝꯗꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯅꯣꯡꯁꯤꯡ ꯑꯃꯗ ꯄꯣꯛꯏ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯆꯥꯡꯒꯝꯃꯌꯨꯝ ꯒꯧꯔꯍꯔꯤ ꯁꯤꯡꯍꯣ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯗꯦꯕꯤ ꯀꯧꯏ ꯑꯏꯕ ꯃꯁꯥꯃꯛ ꯑꯁꯥꯝ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯃꯈꯥꯗ ꯗꯤ ꯐꯥꯔꯝ ꯑꯃꯅꯤ ꯏꯪ ꯀꯨꯝꯖꯥ 1868ꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯗꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯏ ꯃꯇꯝ ꯈꯔ ꯀꯁꯥꯔꯒꯤ ꯂꯝꯗꯝ ꯈꯔꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯨꯔꯕꯒꯤ ꯃꯇꯨꯡꯗ ꯑꯏꯕꯅ ꯃꯁꯥꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯈꯨꯡꯒꯪ ꯑꯣꯏꯕꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯖꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯖꯔꯕ ꯃꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 2018ꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯣꯡꯁꯤꯡ 38ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯏ ꯍꯧꯖꯤꯛꯃꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯆꯤꯛꯄ ꯃꯇꯝꯗ ꯑꯍꯥꯡꯕ ꯃꯐꯝꯗ ꯄꯣꯛꯂꯛꯄ ꯄꯨꯕ ꯉꯝꯗꯕ ꯋꯥꯈꯜꯁꯤꯡꯕꯨ ꯂꯝꯕꯤꯗ ꯆꯥꯏꯗꯨꯅ ꯇꯥꯔꯝꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡꯒꯨꯝꯅ ꯑꯃꯃꯝꯇ ꯈꯣꯝꯒꯠꯆꯔꯒ ꯄꯤꯛꯂꯕ ꯌꯦꯇꯨꯝ ꯃꯇꯣꯟꯒꯤ ꯄꯥꯝꯕꯩꯅ ꯑꯆꯧꯕ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯂꯦꯡꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯇꯝꯁꯤꯒꯤ ꯂꯝꯌꯥꯟꯕ ꯑꯃꯁꯨꯅꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯃꯣꯃꯣꯟ ꯅꯣꯛꯍꯜꯂꯁꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯃꯣꯃꯣꯟ ꯅꯣꯛꯍꯜꯂꯁꯤ ꯕ꯭ꯔꯍ꯭ꯃꯥ ꯃꯥꯅꯁꯨ ꯐꯪꯉꯝꯗ꯭ꯔꯕ ꯃꯄꯣꯛ ꯑꯗꯨꯅꯤ ꯍꯦ ꯃꯤꯑꯣꯏꯕ ꯑꯀꯜ ꯑꯊꯧ ꯀꯌꯥꯅ ꯊꯥꯂꯝꯕ ꯆꯥꯎꯈꯠ ꯃꯩꯔꯥꯁꯦ ꯃꯨꯠꯂꯣꯏꯗꯕ ꯃꯩꯔꯤꯅ ꯊꯧꯒꯜꯂꯁꯤ ꯄꯂꯦꯝꯒꯤ ꯈꯣꯝꯂꯥꯡ ꯊꯛꯇꯨꯅ ꯈꯨꯖꯦꯡ ꯄꯥꯝꯕꯣꯝꯗꯤ ꯆꯥꯎꯔꯛꯂꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯊꯥꯅꯨꯡ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯛꯆꯔꯤ ꯁꯤꯡꯉꯝꯗꯦ ꯍꯥꯏꯅꯩ ꯂꯃꯟꯗꯤ ꯅꯣꯡꯃꯒꯤ ꯈꯣꯝꯂꯥꯡ ꯃꯆꯥꯅ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯥꯏꯑꯣꯟꯅꯅ ꯃꯥꯡꯅꯅꯕ ꯃꯩꯔꯤꯅ ꯆꯨꯔꯕꯔꯥ ꯋꯥꯔꯕꯣꯏꯅ ꯄꯂꯦꯝꯃꯣ ꯅꯇꯨ ꯅꯃꯥꯡ ꯏꯄꯣꯟ ꯄꯣꯟ ꯄꯟꯊꯧ ꯃꯥꯅ ꯀꯗꯣꯝꯗ ꯅꯆꯥꯁꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯅꯀꯣꯛ ꯅꯔꯨ ꯏꯐꯥ ꯐꯥ ꯂꯥꯟꯖꯦꯟ ꯁꯛꯇꯝ ꯂꯧꯗꯨꯅ ꯍꯤꯡꯂꯤꯕꯔꯥ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯪꯁꯨ ꯈꯨꯖꯦꯡ ꯄꯥꯝꯕꯣꯝ ꯆꯥꯎꯔꯕꯣꯏꯅ ꯃꯆꯥ ꯀꯧꯕ ꯑꯩꯈꯣꯏꯁꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯃꯣꯃꯣꯟ ꯅꯣꯛꯄꯤꯔꯣ ꯄꯦꯟꯅ ꯉꯁꯤꯗꯤ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 63ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯀꯧꯕ ꯈꯨꯂꯦꯟꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯕꯤꯁꯅꯨꯂꯥꯠꯄꯝ ꯑꯣꯡꯕꯤ ꯂꯩꯀꯣꯟꯕꯤ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯁ꯭ꯃꯥꯔꯠꯐꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯕꯤꯁꯅꯨꯂꯥꯠꯄꯝ ꯑꯣꯡꯕꯤ ꯂꯩꯀꯣꯟꯕꯤ ꯗꯦꯕꯤ ꯏꯪ ꯀꯨꯝꯖꯥ 1834ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 38ꯗ ꯄꯣꯛꯏ ꯄꯥꯟꯊꯣꯏꯕꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯀꯤꯜ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯦꯟ
Entrepreneurship Government of Indiaꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯣꯜꯗꯔ ꯑꯃꯅꯤ꯫ ꯕꯤꯁꯅꯨꯂꯥꯠꯄꯝ ꯑꯣꯡꯕꯤ ꯂꯩꯀꯣꯟꯕꯤ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯁ꯭ꯃꯥꯔꯠꯐꯣꯟ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃ꯫ ꯁ꯭ꯃꯥꯔꯠꯐꯣꯟ ꯃꯇꯝ ꯀꯣꯃꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯦꯞꯅꯥꯏꯗ꯭ꯔꯕ ꯈꯣꯡꯆꯠ ꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯕ ꯆꯦꯟꯅꯔꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯂꯦꯞꯅꯥꯏꯗ ꯆꯥꯎꯈꯠꯂꯦ ꯆꯥꯎꯈꯠꯂꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯍꯥꯏꯅꯩ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯦ ꯆꯥꯎꯈꯠꯄꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯀꯣꯜꯗ ꯅꯤꯡꯊꯤꯔ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯂꯩꯁꯛ ꯌꯦꯡꯂꯨꯏ ꯅꯤꯡꯊꯤꯖꯩ ꯂꯩꯅꯝꯁꯨ ꯌꯧꯅ ꯅꯨꯡꯁꯤꯖꯩ ꯈꯜꯂꯤꯗꯣ ꯋꯥꯈꯜꯅ ꯏꯄꯤꯛ ꯄꯤꯛꯂꯕꯒꯨꯝ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯦꯝꯁꯦ ꯏꯈꯨꯠꯇ ꯄꯥꯏꯔꯕꯗ ꯁ꯭ꯃꯥꯔꯠꯐꯣꯟ ꯎꯕ ꯐꯪꯉꯤ ꯃꯤꯀꯨꯞꯇ ꯌꯦꯡꯅꯤꯡꯕ ꯈꯨꯗꯤꯡ ꯎꯅꯤꯡꯕ ꯄꯨꯝꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯈꯪꯕ ꯉꯝꯃꯤ ꯈꯪꯗꯕ ꯀꯌꯥ ꯇꯥꯕ ꯐꯪꯉꯤ ꯇꯥꯗꯕ ꯋꯥꯔꯤ ꯑꯐ ꯐꯠꯇ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯛꯅꯩ ꯂꯥꯞꯅꯗꯦ ꯆꯥꯡꯗꯝꯅꯕ ꯌꯥꯏ ꯈꯨꯕꯥꯛꯀ ꯈꯨꯅꯝꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯍꯟꯕꯗꯤ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯉꯥꯡꯗꯨꯒꯤ ꯍꯩꯅꯕꯤ ꯑꯉꯥꯡ ꯊꯦꯝꯕꯤꯁꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩꯅ ꯅꯤꯡꯁꯤꯡꯉꯨ ꯃꯇꯝꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯩꯇ꯭ꯔꯤꯉꯩ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯨꯏꯅ ꯌꯦꯡꯂꯤꯕ ꯑꯉꯥꯡ ꯃꯤꯠꯀꯤ ꯂꯥꯏꯅꯥ ꯅꯥꯔꯛꯄ ꯌꯥꯏ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯔꯥꯕꯟꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯂꯩꯔꯕ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯇꯥꯔꯒ ꯗꯨꯔꯌꯣꯙꯟꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯔꯒ ꯎꯠꯇ ꯘꯤ ꯍꯩꯕꯒꯨꯝꯅꯤ ꯌꯦꯡꯐꯝ ꯊꯣꯛꯇꯦ ꯃꯤꯠꯅ ꯎꯕ ꯈꯨꯗꯤꯡ ꯌꯦꯡꯕ ꯌꯥꯕ ꯈꯔꯗꯪ ꯑꯔꯨꯇꯅꯤ ꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯒꯗꯧꯕ ꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯈꯪꯍꯧꯕ ꯆꯨꯝꯒꯅꯤ ꯑꯐꯕ ꯄꯨꯝꯕ ꯑꯐ ꯐꯠꯇ ꯃꯌꯥꯝꯂꯛꯇꯒꯤ ꯑꯐꯕꯇ ꯈꯟꯕꯤꯌꯨ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯑꯆꯨꯝ ꯑꯔꯥꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯑꯆꯨꯝꯕꯅ ꯑꯁꯦꯡꯕ ꯂꯟ ꯐꯪꯉꯤ ꯃꯔꯝ ꯆꯨꯝꯅ ꯍꯩꯅ ꯁꯤꯖꯤꯟꯅꯔꯕ ꯌꯥꯝꯅ ꯀꯥꯟꯅꯩ ꯁ꯭ꯃꯥꯔꯠꯐꯣꯟ ꯌꯥꯝꯅ ꯀꯥꯟꯅꯩ ꯁ꯭ꯃꯥꯔꯠꯐꯣꯟ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 64ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯋꯥꯔꯤ ꯃꯆꯥ 2001 ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯑꯁꯦ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯋꯥꯔꯤ ꯃꯆꯥ 2001 ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯄꯥꯛꯁꯅꯥ ꯃꯁꯥꯃꯛ꯫ ꯋꯥꯔꯤ ꯃꯆꯥ 2001 ꯅꯤꯡꯁꯤꯡꯍꯜꯂꯦ ꯉꯁꯤꯁꯨ ꯅ꯭ꯌꯨ ꯏꯌꯔꯅ ꯂꯥꯛꯄꯁꯤꯗ 1 ꯖꯅꯨꯋꯥꯔꯤ 2001 ꯀꯌꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯡꯒꯪꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯅꯤꯉꯣꯜ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯁꯪꯒꯨ ꯁꯪꯒꯨ ꯄꯨꯟꯅ ꯄꯤꯛꯅꯤꯛ ꯆꯠꯈꯤ꯫ ꯖꯃꯨꯅꯥ ꯀꯄꯂꯤ ꯇꯣꯔꯕꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯗꯨꯅ ꯄꯨꯂꯞ ꯄꯨꯂꯞ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯅꯤꯉꯣꯜ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯃꯤꯑꯣꯏ 9-10 ꯃꯨꯛ ꯍꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯇꯨꯔꯦꯟ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯡꯂꯦ ꯍꯜꯂꯁꯤ ꯍꯜꯂꯛꯄ ꯍꯤ ꯈꯥꯝꯐꯝ ꯌꯧꯔꯝꯗꯥꯏ ꯏꯁꯤꯡ ꯏꯔꯩ ꯊꯦꯡꯅꯗꯨꯅ ꯍꯤ ꯑꯗꯨꯕꯨ ꯂꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯤꯕꯨ ꯂꯨꯞꯈꯤꯕ ꯎꯕꯗꯒꯤ ꯋꯥꯡꯈ꯭ꯔꯕ ꯂꯩꯌꯥꯏ ꯊꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯉꯥꯟꯊꯣꯏ ꯊꯥꯡꯖꯝ ꯅꯤꯜꯀꯃꯜ ꯑꯅꯤꯅ ꯏꯔꯥꯛꯅꯔꯤꯕ ꯀꯌꯥꯕꯨ ꯀꯜꯂꯒꯦ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯏꯔꯥꯛꯅꯔꯤꯕ ꯃꯆꯜ ꯃꯔꯨꯞꯁꯤꯡꯕꯨ ꯊꯋꯥꯏ ꯀꯟꯕꯤꯔꯝꯂꯒ ꯅꯣꯡꯊꯣꯝꯕꯝ ꯉꯥꯟꯊꯣꯏ ꯊꯥꯡꯖꯝ ꯅꯤꯜꯀꯃꯜ ꯂꯣꯏꯅꯅ ꯍꯤ ꯍꯣꯟꯕ ꯆꯆꯥꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯌꯧꯔꯛꯂꯦ ꯖꯨꯝ ꯖꯨꯝ ꯍꯜꯂꯛꯄꯗꯤ
ꯋꯥ ꯋꯥ ꯀꯞꯅꯗꯗꯨꯅ ꯑꯝꯇꯂꯥ ꯄꯨꯝꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯏꯔꯥꯛꯅꯔꯤꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯤ ꯑꯍꯨꯝꯅ ꯃꯍꯨꯠ ꯁꯤꯜꯂ ꯈꯨꯟꯁꯤꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕ ꯑꯋꯥꯕ ꯇꯥꯔꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ 1 ꯖꯅꯨꯋꯥꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯧꯒꯨꯝꯁꯨꯡ ꯊꯧꯗꯣꯛꯇ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯨꯕꯁꯤꯡ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯤ ꯆꯍꯤꯒꯤ 1 ꯖꯅꯨꯋꯥꯔꯤ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯐꯠꯇꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛ ꯂꯩꯁꯨ ꯀꯠꯇꯨꯅ ꯂꯥꯛꯆꯔꯤ, ꯍꯌꯦꯡꯁꯨ ꯀꯠꯈꯤꯒꯅꯤ꯫ ꯂꯣꯏꯖꯔꯦ꯫